BJP के MLA सिंह कौरलिबा सिलमदम असिदा अनौबा पॉपुलर मिनिस्ट्री अमा सेमनबगी मतंगदा ओइगनी फॉर्मर चीफ मिनिस्टर एन बिरेन न्यू दिल्ली दा पांगथोकदौरिबा मिफमदा स्टेट असगी BJP के MLA सिंह पार्टी की हाई कमाना कौरलिबा सि मणिपुर दा अनौबा पॉपुलर मिनिस्ट्री अमा सेमनबगी मतंगदा ओइगनी हाइना हानगी चीफ मिनिस्टर एन बिरेन फोंदोखरे वाफम मसिंग असि स्टेट की थाकदा पांगथोकपा नुपिला निंगसिंग नुमित की थौरमदा सरुक याबा लाखिबा एन बिरेन पाउमी सिंह हंगबा वाहंगी पाउखुमदा महांगना फोंदोखिबनी लाखलिबा तांग तरागा मरीदा न्यू दिल्ली दा पांगथोकदौरिबा मिफम अदुगी मतंगदा पाउमी सिंह हंगबा वाहंगी पाउखुम पीरदुना हानगी चीफ मिनिस्टर एन बिरेन हाई मणिपुर की ओइना न्यू दिल्ली दा पांगथोकदबा मिफम अमदा पार्टी की लीडर सिंह स्टेट असगी BJP की MLA सिंह कौरकपा लेरे मिफम अदुदा मरु ओइना मणिपुर की हौजिक ओइरिबा फिबम सिंह खनगनी लोइना स्टेट असिदा अनौबा पॉपुलर मिनिस्ट्री अमा सेमनबगी मतंगदसु मिफम अदुदा खन्नरबा याय हाइबसि माकी थाजबनी अदुबो हौजिक फावबगी ओइनदी मिफम अदुगी चपचाबा एजेंडा लेट्री हारिबा मिफम अदुदा BJP की MLA सिंह अयामबना सरुक यागनी मियामनसु स्टेट असिदा अनौबा पॉपुलर मिनिस्ट्री अमा लाकनबा थौनी मिनसी हाइना फोंदोखी हानगी चीफ मिनिस्टर एन बिरेन मखा तारदुना हाई ब्रिटिश की लोइलम लैंगा की मतमदा इंडिया दा थोकपा लान सिंगी मनोंगदा मणिपुर की नुपी सिंगी चथखिबा नुपी लान हाइना खंगनरिबा असिसु सिंथानिंगाई ओइबा अमनी ngasi पांगथोलिबा थौरम असिगी हेना चाउथोकचनिंगाई ओइरिबदी इंडिया की प्रेसिडेंट ना नुपी लान सरुक याखिबा थौना फरबी इमा सिंगी खुबमदा लैसु कतुना इकाई खुमनबा उटपा असिनी प्रेसिडेंट ngasi लमदम असिगी इमा सिंगी मफमदा उलमलिबा इकाई खुमनबा सि मियामना मतम पुमबदा निंगसिंगफम थोई हाइखि की जो काउंसिल ना पेंदबा फोंगदोरकली इंडिया की प्रेसिडेंट द्रौपदी मुर्मू की नुमिनिनी की मणिपुर खोंगचत असिना मतम सांगना कांगलुप की इरांग मायोकनदुना तंग तादबा कांगलुप की इरांग मायोकनरिबा स्टेट असिदा अहोंगबा अमा पुरकनी हाइना खलंबनी अदुबु प्रेसिडेंट की खोंगचत असिदा कुकी जोमार की कल्चरल अमसुंग हिस्टोरिकल हार्ट ओरिबा चुरचांदपुर यौरमखिदबा असिदा थमोय सोकना नुंगाइतबा फोंदोकली कांगलुप की इरांग असिना चुरचांदपुर डिस्ट्रिक्ट असि ख्वाइदगी हेना चैथेंग मायोकनरिबा स्टेट अमनी हाइना जोमी काउंसिल हेडक्वार्टर ना थादोरकपा चेरोल अमदा हाइडी प्रेसिडेंट मुर्मूना IDP सिंह उनखरे IDP सिंह की दमकता सरकार ना लेपली इंडिया की प्रेसिडेंट द्रौपदी मुर्मू की नुमिनिनी की मणिपुर खोंगचत मनुंग दा ngarang numidang lok bhavan da imphal da leiriba IDP की मिहुत खरगा उनदुना वरी वताई सनखरे उनबदुदा प्रेसिडेंट की माइकैदगी इरांग असिना मरम ओइरगा अवाबा नंगलबा IDP सिंगी मयुमकै नौना सानबा मखोई की पुंसी महिंग तंग ताबा फिबम अमदा पुरकनबा अमदी अंगांग सिंगी फ्यूचर की दमक पांगबे याबा मतेंग पांगनबा सरकार की माइकैदगी होनरी हाइना थाजबा पिरमखरे हाइरी ऑफिशियल रिपोर्ट मतुंग इना हारिबना उनबदुदा प्रेसिडेंट की माइकैदगी मणिपुर शांति अमसुंग तंगदु लेताबा फिबम अमा पुरकनबा यूनियन गवर्नमेंट की माइकैदगी मिएंग थमदुना थबक पाइखली IDP सिंगी दमकता मतम चुप्पदा सरकार ना लेपली अमसुंग मखोई अवार अपा सिंग मतम पुमबदा कोखनबा होनगनी IDP सिंगी माइकैदगी सुलमदम असिदा हानागुमना नुंगसी चानबा फिबम अमा पुरकनबा होनसी हाइबगी वाफम थमलमखि हाइडी मध्य प्रदेश दा कांग्रेस MLA दा हातकनी की हलखरे सरपंच अमगी मपुरैबा अदुना कांग्रेस MLA कैलाश कुशवा हानबा फोंगना की हलकपा उटपा साथिबा वीडियो अमा थोलखिबदगी मध्य प्रदेश की शिवपुरी डिस्ट्रिक्ट पॉलिटिकल की ओंखतनबा वांखतख्रे असेंबली दगी MLA अदुना मयुमदा हलकपदा वीडियो लहौखिबा की हनबा अदुगी अचौबा पुलिस इन्वेस्टिगेशन अमा चथरख्रे कुशवाहा की मतुंग इना एक्यूज प्रभात रावत सरपंच अमा ओइरिबा पूजा रावत की मपुरैबनी मागी असेंबली कॉन्स्टिट्यूएंसी दा लेबनी डिसेंबर 3 की नुमिदांगदा मंगोंदा मियोय अदुना हन्ना कॉल तौरकी माकपु अथिबा वाइना चैरकी अदुदगी हातकनी हाइना की हलकी अइना नहाक हालगनी अइहाकना नहाकपु पॉलिटिक्स कावहलगनी हाइना प्रभात रावतना हौजिक पाक्सना संदोखरबा रिकॉर्डिंग अदुदा हाइबा ताकी माकी मखोंग अदु थुदेंगनबा फावबा मांगना किहनकी अमसुंग असिगुंबा अटैक अमगिदि सुमनगी चही अनिगी जेल की चैराक खक्तनी हाइना MLA अदुना निंगसिंगहनकी वीडियो कॉल दलाइरिबा कुशवाना पाखुम्पी की अयुम दलाई नहाकिदमा अइना ngaiduna lei थौदोक पुंबदु MLA अदुना मागी कार चलिंगै वीडियो अदुदा नमहौखी सरपंच की मपुरैबा प्रभात रावतना पॉलिटिक्स तगी माकी ममी मुथलगदबनी हाइना मंगोंदा वार्निंग तौरदुना फोनदा मंगोंदा मखा ताना की हलकी वरी सनाबा अदुदा कनागुंबा अमना रावत पुनमदुना वा nganhanbagum फावकी हाइना कुशवाना कोना हाइखी अदुबु मदु महांगना चप चाना मगले पंगम खिदे MLA अदुना वाकत अमा थांगलबा तुंगदा शिवपुरी पुलिसना सरपंच अदुगी मपुरैबगी मथकदा केस अमा लौखतख्रे प्रेसरना मरम ओइरगा अमित शाह दी थक निकले राहुल गांधी इलेक्टोरल रिफॉर्मर्स की मतंगदा पार्लियामेंट डिबेट तौरिबसिगी मखा चथरकपा ओइना ngasi कांग्रेस लुचिंग राहुल गांधी ना ओपोजिशन ना एविडेंस कयागा लोइना
SIR amasung bor huranbagi matangda Central Leingakta kanba pressure kibadagi Home Minister Amit Shah di makhut thak nikpaga loinana House ta aranba wahai kaya haikibadu miyamna ukre haina phongdokre Rahul Gandhi na hai ngasi fawbada aina hangkiba wahangi pakhum amasung piu haikiba proof amada Central Leingak ki maikaidigi pirakiba leitre bor huranbagi matangda aihangna pawgi mifam pangthoklaba matung Home Minister Amit Shah da debate tawnasi haiduna challenge tawbadasu Amit Shah na pawkum pirakiba leite adubu SIR gi exercise amasung bor huranbagi thabak thawongsing asidi miyamna hena khangnaraba ngaktani haiki Rahul Gandhi gi wafamsing asi ngarang Parliament da Home Minister Amit Shah ga maka SIR gi matangda debate tawnarambadagi fajadaba wahai wata fawba sijinaduna lawnakhraba matungda makha chatharakpa oina phongdokhibani ngarang Home Minister Amit Shah na electoral roll gi SIR asi defend tawduna exercise asi leiba asidagi illegal immigrants sing masak khangdoktuna tanthokhinaba honabada mathau taba khongthang amani haiki Rahul Gandhi na exercise asi BJP amadi election commission na lautuna duna paksana voter fraud ki thabak thong chathanaba honabani Home Minister na wahang kaya dagi leithoklibasi maral leibadagi ni haikibani MLA singna miyam ga hana wata naraba tungda Delhi da chatpiu nganbi Manipur gi MLA singna Delhi da chatringai da miyam ga hana wata naraba tungda masagi achetpe firep amaga loina na chatpiu haina Protection and Preservation Committee Manipur PPCM gi advisor El Nganbi leimana phongdokre wafam masi Imphal gi konung mamangda leiba lamyan ba sanglen da pangthokhiba nupila ningsing numit ki thorom da mangna phongdokhibani amkil kanglei ima poirei leimarol amowa nupi sama chingmi tami amadi ichel yauna nupi luftaraga mangana sinduna pangthokhiba thorom aduda amkil gi president so oiribi nganbi leimana miyamgi mute oina leiriba MLA singna center dagi hek kawrakpaga masagi chapchaba firef yauduna chatpagi hainabi thadokpa mathau tai hauji oiriba Manipur gi phibam masida MLA singna chatke harabasu miyangu wata naraba tungna chatkadabani haina phongduragli loinana nupi lana amadi lamdam masigi puwari gi tangka kaya da nupi singna singthaningai oiba thodang kaya lauduna lakpagum lamdam masigi nupi singna tungda su thawai thadokpa pamudana thauna fana thingnagani haina phongdokhi Jeliarong territorial integration gi matangda numinini chupna wari sanakre Manipur Assam amasung Nagaland da Jeliarong Furuf ki mioi singna khundariba mafam sing punsilaga tonganba homeland ama semagi matangda numit nini chupna New Delhi da mifam pangthokre Jeliangrong United Front ZUF ki Information and Publicity Secretary Leingak Mei na khuyek piduna thadorokpa cherol amana hai December 10 amasung 10 da mapallak suba oina political talk ta choina tariba Jeliarong gi Furup sing ama toina punsin nabagi matangda kupna khanakhi state ahum da choina khundariba furup asigi mioi sing punsilaga mapung faba autonomy fanganabagi matangda sukupna khanakhi pandamasi fangnabagi matangda makhata na khana nainaba haina yanakhibaga loinana numinini gi mifam adu loisin ki hari panba yabadi haukiba June 9 panda Jeliarong People's Convention na wangnong poklamdamda khundariba furup asigi tokhaiba homeland ama Indian Union manungda semannabagi matangda memorandum ama pisinba laikhrabani Juko da lanmai chakre nongchup thangba Juko tampaki sarukta pak sana lanmai chakhalakpadagi Kohima District Administration tongan ba agency kayaga khusabnaduna khudakta fibam laksinaba thorang lokutpa hokre Kohima ki Deputy Commissioner B Hanok Bujemna khanaba order ama thoktuna special task force ama semkhibaga loinana nongchup thangba Juko tampakta chakhalakli balanmai adu muthanaba thorang lokhale task force adu da Home Guard Range Forest Office na chingbagi official sing yawi BJP gi MLA sing Delhi da chanakre BJP gi national leader sing na tha sigi taraga mari gi numi dang wairamda Delhi da Manipur gi matangda khanagadaba mifam da sarugyana ba kawrakhraba matungda BJP gi MLA sing chanaba hokre haying masing amlaba MLA sing Delhi gi dama Imphal thadoknagadauri khongchat adugi matangda hanagi Chief Minister N Biren hai Manipur gi matangda khanagadabani na political oiba Anouba development lakpa yai lan marakta Thailand gi Prime Minister na Parliament dissolve tawkre fam pairakpa tha ahum khakta ngariba Thailand gi Prime Minister Anutin Charnavirakul na akanba lan marakta Parliament dissolve tawkre Rural Gazette da phongkiba order magi matung ina House ki Anouba member sing khananaba general election nauna pangthoknabagi dabak House of Representative dissolve tawkibani Conservative Bumjai Thai Party gi Anutin Charnavirakul na September thada Prime Minister gi thaupurakhraba matungda Anouba sadoknabagi thorang lokhatuna lakhi Lower House dissolve tawraga mathang chahi gi anganba sarukta election pangthoknaba thorang kaya su lokhatuna lakhi Thailand amadi Cambodia na ngamkhai gi matangda yenarakpadagi akanba mawngda khuthoknaduna mioi kullom sikhibaga loinana lakh 6 hena lanjena ringai marakta resign tawbagi thorang lokhalakhibani Diabetes heart disease na finungi hakjang mapangal sontha halakli Diabetes hypertension amadi cardiovascular disease na chingba laina singna maram oiraga heart amasung blood sugar level da akaiba thokhanba khakta natana finungi hakjangi mapangal sontha li haina akhanga hisingna phongdokli India ke tongan ba mafam singda laiba urologist amadi andrologist singna phongdokhibagi matung inna erectile
dysfunction ED haina khangnaba finumgi hakchang mapangal sontharakpagi thawong asi diabetes amasung high heart disease na chingba punsi mahinga mari lainaba laina singna ohelakpani. India Today in the Hatkhiba interview amada Asian Institute of Nephrology and Urology Chennai consultant urologist amasung andrologist Sanjay Prakash na haiki metabolic disease na maram oiraga laiba asida laiba mioi kayada erectile dysfunction gi khudongchadaba mayokna halakpa thengnare. Diabetes, hypertension amadi cardiovascular disease ka sagonaduna hingliba nupa ayamba khudongchadaba si mayoknaba thengnai. Laina asina maram oiraga apikpa I utong amadi nerve singda amangata thokhanbaga loinana finunggi hakchang mapangal sontahalakpani. Matam amada erectile dysfunction haribasi chahi yam silaklaba mioi khaktada mayoknaba thengnarami. Matamgi awanba matung ina punsi mahinga mari lainaba lainagi chang wangkhalakpa maramna chang wangkhalakpa Oriba mioi kayadasu khudongchadaba si mayoknaba thengnare. Laiba asigi oina chahi nifugi mathakta laiba nupa ahum khudingi manungda amamam erectile dysfunction gi khudongchadaba mayoknari. Chahi nifu sudriba nupa chada kuntraga mangasu diabetes, hypertension, obesity maikhu sijinaba amasung hakchang leng otpagi chang watpana maram oiraga finunggi hakchang mapangal sontharakpagi khudongchadaba si mayoknaba thengnare haina phongdokhi. Endothelial dysfunction haina su khangnaba thawong asi mayoknarba mioi singda I utong khuzilakpa maram hingnunggi hakchangda I marangkaina yoba ngamde. Mumbai gi Lilavati Hospital da urologist oina laiba Dr. Ananna phongdokhibagi matung ina diabetes, hypertension, heart disease ka sagonana lairiba mioi singda finunggi hakchang mapangal sontharakpaga loinana neuropathy haina khangnaba thawong amasu ohelai. Kanagumana blood pressure wangbagi chang hantahannabani haina chariba hidak langthakna maram oiraga erectile dysfunction gi khudongchadaba asi ohelakpani haina Dr. asina makha tari. Military junta na hospital da bombing chathaduna mioi kuntragi mathakta hatkibagi thogdo achoba war crime amani UN haukiba yumsa kaisa numita Myanmar gi military junta na Rakhine gi Marau Yu township ta laiba hospital amada air strike chathaduna mioi kuntragi mathakta hatkiba duga humpudara gi mathakta so panangan kiba thogdo ado mioi ba khunagi mathakta chathaba achoba war crime ni thogdo do gi matang da UN gi maikai degi su investigation chathana ba khangan kre haina United Nations High Commissioner for Human Rights ki maikai degi phongdokre. Myanmar gi military junta na bombing chathakiba hospital asi rebel group ama oiriba Arakan army na control tawbani. Air strike aduda hospital asigi saruk ayamba chawna mangata thokhi. Hospital aduda direct oina bombing chathakibana maram oiraga chawna misi mina amasung aso opan nangkhibani. Military junta na air strike chathaba matam aduda phamung chahum leiba hospital asi anaba kayana phamung suna phangnadabadagi yamna wana leiba matamdani. Military junta na chathakiba thawong adu akanba mongda condemn tawi haina UN gi High Commissioner for Human Rights ki Maikai degi phongdorakhibaga loinana hariba thawong asi leiba aduda military junta na nauna chatharakpa hingsa gi thawong singi manungda amani adubu thawdo sigi matangda military junta gi maikai degi hojik fawa comment amata phongdokpa leitri. Ing 2021 da military junta na laibak asida military ku chathakraba matung rebel singi mathakta akanba air strike ki thawong sing leptana chathari. Chahi asigi January degi November fawa da military junta na rebel singi mathakta air strike lising ani ga chamaga humpuga manga chathakre adubu ing 2024 dadi air strike chathabagi masing asi lising amaga chatrek ka taraga taruk oiki. Military junta na hospital da attack chathakibagi thawong adu US State Department ki spokesperson gi maikai degi akanba mongda condemn tawraduna leiba adu da lairiba conflict adu warishana duna loishinaba appeal tawragli. Panba yabadi haukiba chahi 2024 da military junta amasung Arakan army gi marakta lairamba ceasefire adu kaikhraba matung Rakhine state lairiba township taraga taret ki manungda taraga mari di Arakan army na hujik su paishinuna lairibani. Russia gi Amur Oblast lam China na loksinaba honorakpana lanjao amasu tholakpa yana laire. Russia gi Siberia gi manung chana lairiba Vladivostok amadi Amur Oblast na chingba lamsing China na loksinaba honorakpa na malemda chawbalanjao amasu tholakpa yabagi akiba laire haina phongdorakli. America gi Magazine Newsweek ki report amagi matungina China government na Russia gi border area da lairiba lau uba yaba mafam kaya leinaba honabaga loinana chahi kaya list launabasu yamna kanna honaragli. Ningsingba yabadi China na loksinaba honaragliba Russia gi lam asi China da ningthau palingai matamda charangna chahi marfudara manga rongi mamangda ningthau Raswangsna China gi ningthau oidingai matamda China gi lam oiramkhibani maram aduna hojik China na paikhalaliba thawrang asi yengluragadi Russia gi manung chana laikhraba lamsing asi China gi ni haina amuk claim torokpa yabagi phibamda lakhibani haina su phongdoragli. Report asigi matungina chahi chama yankhai rongi mamangda taraga mapan suba chahi chada ningthau oiramba Raswangsna Russia da chin sinakhibani taraga mapan suba chahi chagi matamda soknakiba
ꯑꯐꯤꯝꯒꯤ ꯂꯥꯟꯗ ꯕ꯭ꯔꯤꯇꯦꯟ ꯑꯃꯗꯤ ꯐ꯭ꯔꯥꯟꯁꯀꯤ ꯃꯈꯨꯠꯇ ꯆꯥꯏꯅꯥ ꯃꯥꯏꯊꯤꯈꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯔꯁꯤꯌꯥꯅ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯒ ꯃꯥꯟꯅꯔꯒ ꯑꯃꯨꯛ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯄꯤꯔꯛꯈꯤꯕꯗꯒꯤ ꯆꯥꯏꯅꯥꯅ ꯀꯤꯔꯛꯄꯗꯒꯤ 1858ꯇ ꯔꯁꯤꯌꯥꯒ ꯑꯦꯒꯨꯟ ꯍꯥꯏꯅ ꯈꯪꯅꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯇꯧꯅꯗꯨꯅ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤ ꯂꯧꯍꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯏꯅꯥꯅ ꯂꯝ ꯑꯁꯤ ꯃꯤꯀꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤ 1960ꯗ ꯔꯁꯤꯌꯥ ꯑꯃꯗꯤ ꯆꯥꯏꯅꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯤꯂꯣꯃꯤꯇꯔ 4,200 ꯂꯣꯝ ꯁꯥꯡꯕ ꯂꯝ ꯑꯁꯤꯒꯤ ꯋꯥꯍꯧꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ 1990 ꯑꯃꯗꯤ 2000ꯒꯤ ꯃꯇꯝꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯀꯌꯥ ꯇꯧꯅꯗꯨꯅ ꯌꯥꯅꯕ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫